Jaideep Memorial Foundation na present touba amadi Ipak Film Production gi banner makhada RK Nayansana na puthokpa Manipuri Feature film Yahouthengba Khoimu gi special show ama Kaptuna Kakching gi indoor stadium da hangba relief camp da leiriba IDP sing da Yenghanba Houkhre Kakching da leiba library and information center gi auditorium da tha asigi manga fawa nominini chupna utkadaba special show adu hawdokpagi thauramda social activist Konsam Michael film asigi producer RK Nayansana amadi Bhubon Brickfield gi proprietor Nairen Nopurna maru oiba mithunglen sing oina saruk yakhi film asi Rakesh Naurem na direction pibani aduga screenplay amasung dialogue na khwairakpam Bishwamitani film asida Avi Ithoi amadi Ratana yauna saknairaba mamiroi kayana tonga satam langli Masigi mathakta film asida ahanba oina Kennedy Wahengbamsu introducing actor oina saruk yari thauram aduga mari leinana RK Nayansana na hai film asi mahakna iba sanarik pareng haiba haina mingthonba wari machagi lairik adudagi lokthokpani film asina hogalakliba nupi machasing yum palabi mausing amadi nupi angang leiraba nupasingda masagi aran ahuising semdok hannabagi paujal pinaba hotnari haiki